Illegal immigrants masa khangdoklaga maramda halanba haibisi BJP gi phirepni Amit Shah. Assam khongsata lairiba Union Home Minister Amit Shah na center da lairiba BJP lengakna leibasigi mafum kudimakta leiba illegal immigrants masa khangdoktuna makhoibu masa masagi maramda soidana halangani mitok masa khangdokpa amadi maramda halankiwa haibisi BJP gi phirepni haina phongdokri. Taraga manga suba amasung taraga taruk suba sahi sagi Neo Benchabite Senamadi Socio-Religious Reforms Sriman Sagadev ki Poknapam Oiriba Assam ki Nagaon District ki Bordwar Development Project of Batadraba Sangaduna Union Home Minister Amit Shah Assam ki Miyam Nuksinakai. Thauramadu Wangang Laduna Union Home Minister Amit Shah BJP na lusingba Assam Laingaki Minister Himanta Biswa Sarmana Assam da leramba Bangladesh da ki illegal Encroacher sing tak thok tuna marai bag halan kiba dubu thakat pa phongdok laduna Shri Himanta Shankar Dev ki senglaba poknapam lamda masida Bangladeshi infiltrators sing lehanda ba haibisi yamna mak phaba thaba mani Bangladeshi na lam khopsin dun leramba mafam asi Namgar player house ama linkhatchi hainasu Amit Shah na phongdoki Amit Shah na makatara duna sahi lisang sina Congress na illegal immigrants na subu yokatuna thamnamani Makoin illegal migrants determination by tribunal IMDTA kumza inglising magsamapan marfuga homdoida satnahanduna illegal infiltrators singa sibu ainiya bamong lehalakibani ek asi Assam da kak satnabana ek asina maram oiduna mito miyan sagi asawa isuwam oiduna lakibani ek asigi matangda Haojik Union Minister oiriba duga kumza inglising aniga mangada Assam gi Minister oinamba Sabananda Sonowal na Supreme Court petition ama file tawkraba matung ek asi unconstitutional oi haina apex court asina thamba lekri masigi matung immigrants expansion from Assam Act IEAA gi makhara tha kharagi mamangdagi BJP na lusingba Assam government na Bangladesh ki illegals encroacher kya tak thoktuna maramdam da halan khrenesu Amit Shah na phongdoki world class spiritual and cultural destination am uhenana ba panamda Batadraba project lupa crore chaniga taraga trechang na pekatpani project si ki urek yum su Amit Shah masamana kumza English ngani kunna yumkibani project asi sangaraba matung Union Home Minister Amit Shah Guwahati da amuk halaga illegal infiltrators singi mayokta haukiba agitation da miyoi sanipan ka humfu lekidaba duda kathoktuna samgatpa memorial site laktuna lekatki project asi Prime Minister na mamang thara sangaramani masigi matung lupa crore samaga taraga matui sang saba Guwahati Police Commission Red Building Amit Shah sangabaga loinana lupa crore samaga marfuga mapan sang samgatpa integrated command and control system gi building su sangaki masigi matung miyoi lising mangagi capacity leiba auditorium ama Guwahati da sangaki auditorium asi lupa crore saniga maudraga matui sangna Zayoti Vishnu Cultural Complex haina maming thonduna samgatkibani February phawda lengak semaudrabadi lisangsina PR lairakpasu yai MLA Ibomsa Laklibe February tha phawbagi manungda lengak semaudaba tarabadi Jammu and Kashmir da sahi taruk president rule thamkiba adugu Manipur su oiraklo hainingai leiti haina lamlai kendra gi MLA KS Ibomsa na phongdokre Imphal East ki Saumbum Kabui Khunjau gi multipurpose platform ngasi sangabagi thoramda MLA KS Ibomsa na mataki wapum asi phongthokla dur mahakna hai miyam gi lengak leiringa minister N Beren Sindhu o haina irang tokhi Haujikna assembly dissolve tawraga nauna mikhal taw haiduna demand tawrakli hana leiramba popular government aduna Manipur thokliba lana si thengnabada ngamlaroi khangmadagi assembly suspended tawraga PR thamlakibani haujiksu lengak sema yana ba center na honari lengak sema yabigi condition adu oidabadagi haujiksu semtribasini lengak sema yabigi phibam phawba leitringaida assembly dissolve tawraga athubada mikhal tawrakani haibasi paru yaroi Fibam ni yadrabri Supreme Court satlurabasu Panchayat Mikhal pangthokthri ADC ki Mikhal sahi manga hena pangthokthri chana kanglon ki matung in election hekta pangthoraktabasu yai Jammu and Kashmir sahi taruk hena PR thangkiba laikhrabani hauji oiriba fibam asida BJP na natrabadi atai party na lengak sembadi oithokloi habu wafam tamki Magna makataraduna yaningdaba khara yawrabasu lehoriba aikoi punna hotnaraga miyamgi lengak semnaba hotnaminabana khwaidagi phagani
Haujik India lengana illegal immigrants sing thidolaga maramda halangani haina lakthokpa lekhre. Manipur miyamnasu NRC tawduna illegal immigrants sing khandoklaga nauna mikok thiraga delimitation tawgadabani haina demand tawri. Kariguma mitopna lengak paiduna leirabadi hairiba thaba asi tawbada kasin koya yoroi. Aikhoida pianaba kya leirakani. Shiraba tanja asida lengak painingwadagi aikhoi masel singthanaba honaduna leibigi muhutta athubada lengak semaunaba honamina sena MLA case ibomsana phongdokhi. Manipur police tagi ngasi ngahaki mamangda thadorakpa haibani ngasi tang kunga mapan tha taragani thu English ngani kunga manga sida combined team oina Manipur police CRPF forest department NCB yauna apunbo oina 35 acre yoiba poppy cultivation Kangpokpi district ki manungsanba Langkhong Saisijang hill range ta poppy cultivation toramba ama ata thuankhri hariba ama anta thuanba sida Kangpok sang taragani thoi fertilizer bag taraga humdoi round up herbicide taraga mapanama sum thum bag taraga taruk yauna atopa equipment haibadi spray pump gumba pipe gumba herbicide gumba hariba singa si cultivation to bru season ba singa su mai thatoktuna ama ata thon khriari maira pai bi hawdokhiba numit ning singkhri lengak loi singna masagi phirep leijadaba maira pai bi khara sijinaraga maira pai bi amadi Manipur thugaina bohona rakliba thong mai pak loi lorebam nganbi All Manipur Women Social Reformation and Development Samaj Nupi Samaj Sinduna Maira Pai bi hawdokibagi nifuga mangarak suba ningsing numit thoram pangtokre Phomlo Community Hall pangtokiba thoram madura nupi samaj ki president thoksam Ramni leima tami singmi apunba nupi lukki president Jambem Mommo leima Khoirambal Kaithil Samga Sagatpa lukki president RK Radesna apunba Manipur kanbi imalup amkil gi president Loremam Ganbi leima All Phumlo upon Manupilu ki President Wangkem Ahanbi, Lamsang Kendra ki Zilla Parishad member Kaisam, Soadeba Phumlo GP ki chairperson M Manisa Nasingba Sarugyaki, Loinana Nifuga Mangarak Suba Maira Pai bi Hawdoki Banumida Sitongan Tuanba, District Mari, Kaksing, Taubal, Impal West, Impal Ista, Pangtoki. Thauramadu Sarugyaki Uncle gi President Loremam Ganbi Lemanai, India Lengana Aron Balalong Kasinaduna Furup Amad Insilaga, Manipur Tugaina Bohona Bogum, Manipur Lengak Pai Division Masagi Pirep Lejadaba, Maira Pai bi Krasis Naraga, India gi policy program Makada Maira Pai bising Tugaina Batong, Tatanasatari, and of India Lengana, Kalibu Wakalona Dudi, Kaidonunda Mai Pakpo Ngamlo Hena, Fongtoki Aduga. Tentak nasuna miyam na thamjagi haujikui na di miyam paus matang sa lusinjaragi amasu makata anauba update miyam pun ngai minasena channel sigi mai kei digi miyang famda makata na thamjari makata anauba update miyam pun ngai minasi